Hello everyone, Thoibi Food Blogsna mayabu taram nokjari. Asidi mukbang tawbagi video oina thakacharage. Mukbang tawba kada nate thongba thakpagi su dum hapcharage. Asi aina tawjakadoriba mukbang se yengi manugi part ka makhonga ka ngawbane bako. Ado thongba thakpagi maramdati pakna hairage. Karigi mukbang tawrino habado. Aduna yambo oina wari oina tawjarage. Hadaki World Cup ta Messi ga Ronaldo ga fan anina mari pangente yana baduda aina haibaneba kaigumba Ronaldo ga Messi ga final lawda taragadi ai mukbang tawbani sineba school da zo ngang gai daga lon haidokhreba ko dawna thiridi Ronaldo lehore aina o Ronaldo di lehore Messi di final changabani na soidana Argentina na lawrani mukbang se tuo ni sineba dugo di final da Spain gi makuta Argentina le horedana haidi Messi hoi le horedana tawde yada dana tawreba mukbang se ado hori tawraisna kaigino haikanda nang deba hekta ado ngasidi Sunday jo oibanina hekta tawthogena ise tawragena Sigi yengi parkai jita hana haugena tawbane mamangda utigi tawbodo haitadana tokhreba ko ngasidi hekta yengi jita try tawrage haidana tawre mathangda su nungai ba mukbang gi video dagi anau ba mathel thongbagi recipe sembagi thagajarake to mayamna dum support tawbiramo mayamna support tawbiba yamna haraujai do khangdeda aigi di view je chatlo yade kaigino khangde kariya soiba yawba ino khangde ado tapoju tapna hoji phawagi oina aigi subscriber 862 sujare masi pumna makse mayamna support tawbibagine makhatana dum tawbiramo aigi video sibu anauba thengnabiba oitaragadi nusibiduna subscribe tawsanbiramo comment su pibiramo ado yen thongbada mu hairage thum thakpa mpa yaurame thumje ana thakjale ko aduga morok thamdai gise sumaina oina hogai jareba ko atai di loina manare step se sumaina hogai raga morok zeina chamas ahum hapchalle kitang satak jage haidana morok se ahum hapchallaga ngak sawale duga sumaina mathak toina haireba ko si puthongje aina thaina standard lairingaida koi sar na sarsana ngambana thongbagi magi matawni haidare yam hawe ko mana thongbada sumna machu haptringai haidi morok ki mahi ji hana smain loina haichalle dugo khaibirani ngak sawallaba matungda amuk mayai je hoggaire duga pamchaba haidi chanaga dapa changi machu je hapchalle sumaina thongi mana hek pijai hostel da laingai dane ko ado dum hawe na sigi mong se dum ayam su tawdi tawrangani bu tawda ba yaragadi amutang try tawraga yengbiune asum tawdana yen se munjalakle munjalakpadagidi napakpi napakpi nate samaroi joina hapchalle phadigong amta laite haudreba ko nong tabis loi patkhre dugi thaktre thangjing amaga metlage haidana metle atopa mathelda champut yaure ko duga sagri thongba thangjing metpa laire nungsi dak laire ado chaba haujarage mayam yengminarase champut sagri china thangjing metpa haijang akhoi da panbane yen thongba laire do singhana kitang thakke duga champut se torobot champut ne kemta yapda siana chare mathang yengminarase mayam
ꯚꯤꯗꯤꯑꯣꯁꯦ ꯈꯔ ꯁ꯭ꯄꯤꯗ ꯑꯞ ꯇꯧꯊꯣꯛꯑꯒꯦ ꯅꯠꯇ꯭ꯔꯗꯤ ꯑꯍꯥꯟꯕ ꯆꯥꯕꯒꯤ ꯌꯥꯝ ꯇꯞꯄꯦꯕ ꯌꯥꯝ ꯁꯥꯡꯉꯦꯕ ꯃꯌꯥꯝ ꯊꯨꯖꯟꯖꯔꯒꯦ ꯆꯥꯕ ꯂꯣꯏꯖꯔꯦ ꯂꯥꯁꯇ ꯉꯁꯥꯏꯒꯤ ꯅꯨꯡꯁꯤ ꯍꯤꯗꯥꯛꯇꯣ ꯑꯃꯨꯛ ꯁꯩꯖꯤꯜꯂꯒꯦ ꯆꯥꯕ ꯇꯨꯝꯅꯕ ꯑꯗꯨꯒ ꯏꯁꯤꯡꯁꯤ ꯊꯛꯆꯜꯂꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯀꯃꯦꯟꯇ ꯀꯔꯤ ꯃꯨꯛꯕꯥꯡ ꯇꯧꯔꯧꯒꯦ ꯍꯥꯏꯕꯗꯣ ꯍꯥꯏꯕꯤꯔꯝꯃꯣ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯕꯥꯏ ꯕꯥꯏ